ngasi ge khoi gi message asi gi tama khaina theme piramba Ecclesiastes chapter 1 gi verses 1 2 3 4 to koina par di the words of the preacher and the son of David, king in Jerusalem. Vanity of vanities, says the preacher. Masig preacher David ki machanipa Jerusalem ki ningtho aduna hai bani hai arimbagi aremani ko. Vanity of vanities, all is vanity. All namagsi aremani ko. What does man gain by all the toil at which he toils under the sun? Nungsa asigi makada numit asigi makada aikoina hotnariba tawriba kudingmasi karigidamagno kari phangnaba hotnaribano. A generation goes and a generation comes. Juk ama chakhragani, juk ama muklakani. Adugo aikoina tawriba pumna magsidi aremani ko haye. Aduga aroiba chapter na man haibasi chapter 12 ki aroiba da haibani mana. Adugo pumna magasi chapter 12 verse 13 na koina parabadi. The end of the matter, all has been heard. Fear God and His commandments, for this is the whole duty of man. For God will bring every deed into judgment. Amukahan na masida haibani. Looy na magsi ishor yaw na tawribasti aremani. Adubu ishor bukiyo ko fear God haiba wahisi. Manas mayna hau sida aremani ko haibagi wahay na hormaga. Loishan basi ishor bukiyo ko haibagi wahay sida wari sida loishan bani. Vanities hai man aremani ko haibasi kari kari na koina claim minase. Ahan bada human wisdom hai. Miyoy ba koigi losing ase aremani hai. Wisdom aikoina aidi singe aidi khange asina kunna leibu matamda aikoi any society gi any kun decision wari sanabada nangi idea buthoga aina kwai khange aina kwai singe haina nang idea mayam buthoga agenda mayam dangani ba nangi buddhi losing aduga nang like tamaga hotnaraga nang singre yam ji aidi yam khaira yam siko haina chadli base pum namakse masigi author na hai ki even ban hai base aremani hai adusu kana de ani shubada human effort nangi leijaba kodingmak lothoga kanigumba ma phangnabagi damak hai nang hotnaribase mama mapa krena aigi icha sidi mi oidaba ya de ko haidana ayuksu nungtinsu nungdang chu khangana kanna hotnaba nangi leijaba kodingmak se dum magi damak ka thoga hotnariba aremani hai human effort sisu masida box sida haibase ani shubada human achievement aikoina tawraga aikoina achieve tawkiba thungkiba thangkiba aidi lai tamaga si oigini ko hai oi khraba adaga noigi imungna ngasidi prasna tawraga wana khaurakpadu ngasidi nachanupi da thangkraba nanga pamjabadu ngasidi thungkraba adusu aremane hai human life mari shubada miyoibagi punsi asu aremane hai aikoina punsi si yam nungsiye aikoina punsi asida aikoina yam mamantana nungsina thamba aikoy si ishabu nungsibasidi arrive adusu aremane human life human selfish sacrifice ina sa haybugumna nang kathoiba kumna magsisu aremane human power sakti pangal paiba aikoy di wangkrabane sakti pairabane haina mukhai ga chadliba kun asidasu aina kwai haye aikoina kwai ina khulle aikoina kwai singe haina mukhai ga chadliba sakti paibasu aremane haye human accumulation aikoina paisin kiba saving tawkiba icha gi makne ko haina lei kiba lam bank da saving tawkiba loi na magsidi aremane ko haibane adu masida aremane haiba mayam se karamana aremo oigidrone taibong pass de koina leibidi kwai pam jaba aikoi si success oiba aikoi panthung phamyo hai je koina pam da bane punsi hai si maman yam tange aikoina laik tamri bo hot nari basidi kali ba target ama yon bo hot nari bane aremani haibasidi lanbra haina sujanmane adubu masi haiba nupa ase ningthau Solomon mahakna oiramabadi mana masi haibasi magi punsi ge experience haiba oirame ningthau Solomon sidi kanano hairabadi aikoina Bible de irambadi matam adu phawada Bible iba matam adu phawada mamuk singbasi taiyong pamda leite he magi singbasidi atop ningthau singa lam arapudai laga magi haidoko wahai si tana ba thire hayne Queen Sheba mapam amagi ningthau hinupi Mapao laga yam laga gift kudol pat am pura laga Solomon gi wahai magi wisdom ase tana ba lakane
aduga magi punsida ningthau ama oina ningthau na laifam nungai thaba punsida sibai mayam na mabu guard tawraga minai lising na mabu seba tawraga laiba mahak aduga punsida magi ningthau Solomon na mana sason pairingaida mana rules tawringaida Israel ki punsi ase kwaidagi nungaiba punsi yawe hai ingba peaceful yam nungai hingba adu loinamak phangba nupisu 700 chatarek ne hai magi concubines yawe 1000 ne hai ai haibadi magi punsi se koina amrak adu mik usilaga khanba matamda minaina mabu seba tawraga leiba sibaina guard tawraga leiba kwaidagi budi losi singba inasu kwaidagi khunba mahak magi punsi si olage na are mane ko haibasi yam strength oiba moe ningthau Solomon si masigi Ecclesiates ki book mani ibasi karamba matamda iba haidi mana hanu thangde ibne haine magi aroiba book ne haimasi mana hanuraba matamda magi punsi si loirakadawraba matamda mana magi haukraba tungasi olage yeng mana ningamdabagi wari iba moiramene atoppa book New Testament ne ko chatpa matamda Apostle Paul na magi aroiba matamda 2 Timothy 1st and 2nd Timothy se man hanurba magi aroiba last book ne hai aduga masigi book asina Solomon ge last book ne hai ani sigi khetna masi kali ra hai badi ningthau Solomon adi magi haukraba tung punsi du olage mana chahi tara oringai kun oringai 30 40 matamdu yenga mana regret ningam da bagi wahai irame adubu Apostle Paul nadi Timothy da ko na pabu matamda magi haukraba punsi du yenga magi aroiba matam la matamda mana kai hayra haybadi I found a good fight ai thengna da lo lan mati chana thengna kre I've run the race ai lamchen chen da wai palana chen ho kre hojiki I am ready to depart ai tayum ban thadu ga chatkasu yare hai adu masigi nupa sinadi magi haukraba punsi yenga ningamdabagi wahai krangang thokliye ningthau Solomon se anang oringa ishor yam khangna haurakpani masi David ki machani pa moina David na hey isan pa ishor ki yogo ishor ko khangna chalogo hai wahai se matang phajana ilaga kara aga adu mana naha oibagi youthful life yor ko matamdi mana nupi se matang tonganba jatya gi nation kya gi lor ko matamdi mai thajabasi ishor gi mai on thoga nupi sing adugi moi gi wakan penthok na bahaina mana moi gi lai da khoiramba horame haine adu idamakta mana pagan ishona taba lai murti ningsingi temple moi khorna na ba yum mayam su sabirame he adugi wari parvadagi masi soina ishorigi lapthokiba ishorigi mai onthokiba mi moirame adugi ne mana mase haimasi magi punsi si ishoriya oba punsi mo oirame adui na makta mana ko na magi tungdo mai olagi yengaga aina tawkiba pumna magsi ishoriya na tawramene ko juk ama haukragani juk ama lakani hauze koi hingli basingsi adum ne koi punsi chatkragani anoba miyo amuk lakrega koi Mapao Thangal sin lehogani koi di Mapao gi lama sin lehogani koi di mathang dang chatkragani haina magi punsi si ashiba gi tangkat laglapada mana leiraga aya aina tawkiba pumna magsidi ishoriya oba mo oiramene ko haibase magi wahaine adudane mana ningam da begi wari haidorapasi adui da magnasi ge koi theme oina haibase rejoice numayo numaito naha oringaida nana life tamaga Delhi Mumbai Bangalore chatra chalo numaito nana tawningba even yaradi atop country da sukoyo tailong pansi numaito magsi himfo phajaba pumna magsi experience do adubu ishori kaawna ko haine ishori yauna chalo haibane ningthau Solomon na magi punsi ase ningthau amoina hangam to oina mak phangre nungai ne hinge adu wangbi punsi dai hingmasi ishori yauna ba punsi moirame adu ne ngai na hairapsi ahamda aikoina tana ribangasi masi nungai ko haina thiribasi ishori yauna ba matamdadi mammi da tana ba gunda sana khudok aduna upandi thaka leihiba aikoina phangna ko hotna ribasi ising makhaduda asingba potu leiba mapham aduda aikoina phangna ba hotna ba gumna kanna hotnari kanna chenari mama mapa ka yana ngasi aigi ichas di mi oida ba de ko haina nana hotnari bisi yes hotne ayiksu nanta hogale nung dam su tumde nagi leija kuring maksi lotoga nagi hachang asi punsi asi nachang de makka toga kanna hotnari
ꯑꯗꯨꯕꯨ ꯏꯁꯣꯔ ꯌꯥꯎꯗꯕꯒꯤ ꯍꯣꯠꯅꯕ ꯑꯃ ꯆꯪꯈ꯭ꯔꯕ꯭ꯔꯥ? ꯏꯁꯣꯔ ꯌꯥꯎꯗꯕ ꯑꯃ ꯆꯪꯈ꯭ꯔꯕ꯭ꯔꯥ? ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯁꯨ ꯁꯕꯥꯠ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯏꯁꯣꯔꯒꯤ ꯅꯨꯃꯤꯠꯅꯦꯀꯣ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯑꯒ ꯏꯁꯣꯔꯕꯨ ꯃꯃꯥꯡ ꯊꯝꯗꯕꯤꯗ ꯅꯪꯒꯤ ꯅꯆꯥꯗꯨꯕꯨ ꯍꯦꯟꯅ ꯃꯃꯥꯡ ꯊꯝꯃꯒ ꯍꯣꯠꯅꯈꯤꯕꯒꯨꯝꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯌꯨꯛꯇ ꯍꯧꯒꯠꯂꯒ ꯅꯆꯥ ꯂꯣꯏꯅꯃꯛ ꯀꯧꯔꯒ ꯕꯥꯏꯕꯜ ꯑꯁꯤ ꯄꯥꯔꯒ ꯏꯆꯥ ꯂꯣꯏꯅꯃꯛ ꯀꯧꯔꯒ ꯄ꯭ꯔꯁꯅꯥ ꯇꯧꯃꯤꯟꯅꯔꯒ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯏꯁꯣꯔꯒ ꯑꯩꯈꯣꯏ ꯍꯧꯃꯤꯟꯅꯁꯤꯀꯣ ꯏꯁꯣꯔꯅ ꯍꯥꯟꯅ ꯃꯃꯥꯡ ꯊꯥꯁꯤꯀꯣ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕ꯭ꯔꯥ? ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯃꯝꯂꯛꯄꯗ ꯅꯣꯡꯌꯥꯏ ꯂꯥꯛꯄ ꯃꯇꯝꯗ imong loinamꯛ ꯀꯧꯔꯒ ꯄ꯭ꯔꯁꯅꯥ ꯇꯧꯃꯤꯟꯅꯔꯒ ꯋꯔshipꯅ ꯅꯨꯃꯤꯠ ꯂꯣꯏꯁꯤꯟꯗꯕꯤꯗ ꯑꯩꯈꯣꯏꯁꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯒꯤ ꯊꯕꯛꯇꯨꯅ ꯍꯥꯟꯅ ꯃꯃꯥꯡ ꯊꯝꯃꯒ ꯏꯁꯣꯔꯕꯨꯗꯤ ꯁꯥꯏꯗ ꯊꯝꯈꯤꯕ꯭ꯔꯥ? ꯃꯗꯨꯒꯤ ꯋꯥꯍꯩ ꯃꯗꯨꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯥꯜꯂꯦꯅꯦ ꯁꯣꯂꯣꯃꯣꯟ ꯍꯥꯏꯔꯝꯕꯁꯤ ꯑꯔꯦꯝꯕꯅꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯔꯦꯝꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯕꯨ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯃꯣꯏꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯉꯥꯡꯕ ꯅꯠꯇꯅ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤ ꯑꯁꯦꯡꯕꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥ ꯃꯄꯥ ꯈꯔ ꯂꯩꯌꯦ ꯀꯟꯅ ꯍꯣꯠꯅꯔꯤꯌꯦ ꯅꯍꯥ ꯈꯔ ꯂꯩꯌꯦ ꯀꯟꯅ ꯍꯣꯠꯅꯔꯤꯌꯦ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯃꯗꯨ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯟꯕ ꯊꯕꯛ ꯃꯌꯥꯝ ꯌꯥꯎꯕꯒꯨꯝꯅ ꯂꯧꯔꯣꯏꯗꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯒ ꯐꯪꯂꯣꯏꯗꯕ ꯁꯦꯟ ꯃꯌꯥꯝꯗꯨꯅ ꯄꯨꯔꯛꯑꯒ ꯏꯃꯨꯡ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦ ꯃꯗꯨꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯔꯣꯏꯕꯗ ꯀꯔꯝꯅ ꯂꯣꯏꯁꯤꯟꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯣꯏꯁꯟ ꯑꯆꯧꯕ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯅꯍꯥꯁꯤꯡꯁꯨ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯤ ꯅꯪꯅ ꯑꯩꯗꯤ ꯃꯁꯤ ꯑꯣꯏꯗꯦꯀꯣ ꯍꯥꯏꯅ ꯍꯣꯠꯅꯕꯁꯤ ꯀꯟꯅ ꯍꯣꯠꯅꯕ ꯌꯥꯏ ꯅꯨꯡꯗꯥꯡꯁꯨ ꯇꯨꯝꯗꯅ ꯄꯥꯕ ꯌꯥꯏ ꯌꯦꯁ ꯃꯇꯝ ꯑꯃꯗꯗꯤ ꯁꯛꯁꯦꯁ ꯑꯣꯏꯕ ꯌꯥꯏ ꯑꯗꯨ ꯑꯔꯦꯝꯕ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯪꯅ ꯇꯨꯡꯗ ꯑꯣꯜꯂꯒ ꯏꯁꯣꯔ ꯌꯥꯎꯗꯕ ꯃꯇꯝꯗꯗꯤ ꯅꯤꯡꯉꯝꯗꯕꯒꯤ ꯄꯨꯟꯁꯤ ꯐꯪꯒꯅꯤ ꯑꯣ ꯑꯩꯅ ꯃꯗꯨꯗ ꯇꯧꯍꯩꯗꯕ ꯇꯧꯈꯤꯕꯗꯨꯀꯣ ꯃꯗꯨꯒꯤ ꯄꯨꯟꯁꯤꯗꯨꯀꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯔꯛꯀꯗꯧꯔꯦꯀꯣ ꯍꯥꯏꯕꯒꯤ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯏꯁꯣꯔ ꯌꯥꯎꯔꯝꯗꯕꯁꯤ ꯅꯤꯡꯉꯝꯗꯕꯅꯤ ꯋꯥꯕꯅꯤ ꯄꯤꯔꯥꯡ ꯇꯥꯕꯅꯤ ꯀꯞꯄꯅꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥꯁꯤꯡ ꯆꯪꯉꯛꯄꯁꯤꯡ ꯉꯁꯤ ꯅꯪꯅ ꯍꯣꯠꯅꯔꯤꯕꯁꯤ ꯏꯁꯣꯔ ꯌꯥꯎꯗꯅ ꯏꯁꯣꯔꯕꯨ ꯃꯃꯥꯡ ꯊꯝꯗꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯃꯃꯥꯡ ꯊꯥꯍꯟꯗ꯭ꯔꯒ ꯇꯥꯏꯕꯪꯄꯥꯟꯁꯤꯒꯤ ꯊꯕꯛ ꯑꯁꯤꯅ ꯃꯃꯥꯡ ꯊꯥꯍꯜꯂꯕꯗꯤ ꯑꯔꯦꯝꯕ ꯑꯣꯏꯔꯛꯄꯅꯦ ꯀꯥꯟꯅꯗꯕꯗꯧꯅ ꯃꯁꯤꯗ ꯁꯣꯂꯣꯃꯣꯟ ꯍꯥꯏꯔꯝꯕꯁꯤ ꯃꯁꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯒ ꯌꯥꯎꯔꯒ ꯏꯁꯣꯔꯒ ꯆꯠꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯏꯝꯄꯣꯔꯇꯦꯟ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯃꯗꯨꯅꯦ ꯁꯣꯂꯣꯃꯣꯟ ꯍꯥꯏꯔꯝꯕꯁꯤ ꯍꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯏꯁꯣꯔꯅꯁꯨ ꯄꯥꯝꯕ ꯃꯤꯁꯤꯡꯅꯁꯨ ꯌꯥꯝ ꯀꯜꯂꯛꯆꯕ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯕ ꯃꯁꯤꯒꯤ ꯄꯨꯟꯁꯤꯗ ꯆꯠꯂꯤꯉꯩꯗ ꯏꯁꯣꯔꯕꯨꯗꯤ ꯀꯥꯎꯒꯅꯨꯀꯣ ꯆꯨꯝꯅ ꯁꯦꯡꯅ ꯆꯠꯂꯣꯀꯣ ꯍꯥꯏꯕꯅꯦ ꯑꯩꯅ Psalms number 1ꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯄꯥꯅꯤꯡꯉꯦ Psalms number 1 ꯑꯁꯤ Psalmsꯀꯤ ꯑꯍꯥꯟꯕ ꯆꯦꯞꯇꯔ ꯑꯍꯥꯟꯕ ꯅꯝꯕꯔ ꯑꯁꯤ ꯑꯩꯒꯤ ꯌꯥꯝ ꯄꯥꯝꯖꯕ ꯕꯥꯏꯕꯜ ꯃꯐꯝ ꯑꯃ ꯑꯣꯏꯌꯦ ꯃꯁꯤ ꯑꯩꯅ ꯚꯔꯁ 6 ꯉꯥꯛꯇꯅꯦ ꯃꯁꯤ ꯑꯩꯅ ꯂꯣꯏꯅꯃꯛꯁꯦ ꯑꯃꯨꯛ ꯄꯥꯒꯦ Psalms number 1 verses 1 to 6 ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯏꯁꯥꯒꯤ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯇꯠꯇꯅ ꯄꯥꯕꯤꯌꯣ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃꯅꯦ ꯃꯁꯤ Blessed is the man who walks not in the counsel of the wicked. ꯐꯠꯇꯕꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯗꯕ ꯁꯥ ꯆꯠꯇꯕ ꯁꯥ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯕꯛ ꯐꯕꯅꯦꯀꯣ ꯍꯥꯏ Nor stands in the way of sinners. ꯄꯥꯞ ꯇꯧꯕꯁꯤꯡꯒꯤ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯃꯤꯟꯅꯗꯕ Nor sits in the seat of scoffers. ꯐꯠꯇꯕ ꯄꯥꯞ ꯇꯧꯕꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯃꯤꯟꯅꯗꯕ ꯆꯠꯃꯤꯟꯅꯗꯕ ꯇꯣꯠꯃꯤꯟꯅꯗꯕ ꯆꯥꯃꯤꯟꯅꯗꯕ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯕꯛ ꯐꯕꯅꯦꯀꯣ ꯕꯣꯔ ꯐꯪꯕ ꯃꯤꯁꯤꯡꯅꯦꯀꯣ haye But his delight is in the law of the Lord, and on his law he meditates day and night. ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯐꯠꯇꯕꯁꯤꯡꯒ ꯆꯠꯃꯤꯟꯅꯗꯕ ꯄꯥꯞ ꯇꯧꯕꯁꯤꯡꯒ ꯆꯠꯃꯤꯟꯅꯗꯕ ꯌꯨ ꯊꯛꯄꯁꯤꯡꯒ ꯄꯨꯟꯗꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯕꯛ ꯐꯕꯅꯦ ꯃꯈꯣꯏꯒꯤ ꯇꯠꯇꯅ ꯏꯁꯣꯔꯒꯤ ꯑꯥꯏꯟ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯂꯣ ꯑꯗꯨꯕꯨ ꯑꯌꯨꯛꯁꯨ ꯅꯨꯡꯗꯥꯡꯁꯨ ꯃꯣꯏꯗꯤ ꯇꯠꯅ ꯃꯗꯨꯕꯨ ꯄꯥꯔꯒ ꯑꯗꯨꯕꯨ ꯃꯦꯅꯦꯖ ꯇꯧꯔꯒ ꯂꯩꯌꯦ haye He is like a tree planted by streams of water and yields its fruits in its season, and its leaf does not wither. In all that he does, he prospers. Adugma misingdadi turengi manakaduda hauba panbi gumna matamgi thagi fajaba mahai kya pale heraga manadusu khuidaba leitaba tauba khudingmakta prosper success tawe mogi pantunga miyauba ngame haye Adubu the wicked are not so. Adubu fattabasing, paapta chatpasing, ko yu thaga nisa charga, adugumada chatpasingi pulsidadi adumaina tawde he. But are like chaff that the wind drives away. Adubu phaugi
Pau yaudra mahi kumna mogi punsi adu adum nusit la kumna tamda koi bai kiba kumna kali isu manunda yaudra kumna. Therefore the wicked will not stay in the day of judgment. Aduna madu gumba missing pa tabusing patabusing na bijar na moina lepasung ngam de nor sinners in the congregation of the righteous. Asmai na kona church kaba kungi kumai toga Christmas or amatoga ishori manai sing tin thangda moina lakpa chanbang ngam de. For the Lord knows the way of the righteous, but the way of the wicked will perish. Akhaba tawsingi punsi adudi lambi tadi ishorna khange ko adubo khattabasingi punsi adudi adum perish mangki gani ko haibne comparison ne ani sige ishor bu khangbasinga khangdabasingi punsi si karama punsi oibra haibne. Yes masti am chumma male am practical oiba male ngasi ko gi irak asida khungi thabak amasi tawse ko khungi society man organize auraga sumai church coming aseko fasting tawseko masi tawseko haibada laktaba mayam le laktaba singdudi kana no ina kuni yengba matamdadi chumdana chatpasing asei thabak tawdabasing yu thakpa nisha chaba ishor khundba ayam mo oirame mayam ni marak thopa ngamde adubo adum kawdrasu pau bhajana pidrasu ishor khangmasingdudi hekta leirame hekta laame mogi punsi si kherna basi aduna madu singi punsi do ishor khangda singi punsi si di adum noshit no kumla pada koi pai ki bagumna mogi punsi aroiga lapada adu pumang ki bagumna laitra sa shigra matung desu mogi mangni si leibo taba mayamna akana de dang kundo ki ba kana de bangi si oirame adu ishor di wahe do ayut nungda ishor di wahe si ga chadmin na singi punsi si di isin phajana leibo mapamda hora ga pala ga mahi phajana yalaga mayamna kalachaba matamgi mayamda mahi watna biba adu moi punsi oye hai emptiness vanity ishor bakhang da singi punsi do kana da ngasi dai koi gi marakta adu mami nahasi yut alai bene ai koi kun dai kon chappa matamda adu mayam nai ke ai ha masigi nupa si masigi nupi si ko khunda pokta pomdri henna phagani ko khun asibu mighty halle disgraceful ikai halle ai koi gi mung ikai halle ba adu mayam nai khene adu phajana horakba adu phajana chawrakba mayam na kalak na do mi do ngasidi mayam na senap tawra leikiba punsi mo oiraga leikhene ai koi gi icha singi maragda koi gi church ki members adu mayam yawrene ai koi ngasida laiba youth sing nahasing ai the impressed on ningbadi yang ge phajana ge herabadi ishor gi wahi si yawdu yade masigi bible da hai basi day and night ayuk su nungdam su moi gi ishor gi wahi si ge chatmi na ye hai ishor gi wahi yawdu yade nang ishor gi wahi aduga chatada chawmin ra ko matamdadi thabak macha ma tawo oirasu khun gi da bakana mayam purakani khun gi da makti nang si sana ma tawo oigani nang tawo kuding mag imung gi da mak sana ma gumna maman tang na potsat amo oigani nang ipunsi si henna nang aham oiraga mayam henna kalachaba henna thagat ba moigani adu ishor yawdu ba matamdadi nang matan chawraga mayam nang si tukuzaba mo oiraga dawri bane Daniel gi punsi si mana magi lamnam thadokre Babylon da mana chakre Babylon sina lan taraga adu da moi bu puraga lan niya moi na moi si minai moi na puraga chakraba matamda moi yamde khajitane adu da mama mapa su yaude moi ki church ki Christian Jerusalem ki Israel ga leaders ni yaude adu da moi kharakhat leibasida Bible na mami palambadi moi mari palame Daniel amadi magi marum akum moi na nikhaugi palace adu da konung adu da changma matamda nikhaugi ahawba achaka mayam si moi puraga moi no nois mus chaga da ule ko haiba matamda Daniel si matamda da moi haibdi just teenagers chahi kungi makha 14 15 smai oiramdani haibni yam na ha oiriba man he ekoi di musi chaba ya dei haina man lepchibani Daniel na matam adu da mama mapa su leitaba moi ge ahal na man su leitaba mapam adu da mana karamna aikoi di masi to baya de ko ai ge hakchang se defile to baya de mo than baya de ko hai se karamai mana nang ko bang mano hai badi Israel di law aikoi yeng mo matam da di masi di chabe ya de ko chabe ya de ko hai mayam khai do rame pagan singi lying singi chinsa ga sidi ahing ba ishor di macha sing Israel sing di soko ya de ko hai se moina
law commandments asi 10 commandments adu commandments piwa mayam asi fadana moi gi wakhanda moi memorize tawra chalamine adu ida bagda Daniel da ko gi si so hai ya do ne magi maru okum asina Amjikti Nebuchadnezzar gi murti achau ba semaga akoi loi mak masida khoi do ne ko haina order thopu matam adu da ni ningthau gi order si yam luye shibagi dandi ko do ne adu da moi magi Daniel gi maru okum na akoi gi masi khoi do ya de 10 commandments da akoi na pa matam da ahan ba commandment da thou shall have no other gods before me ai na tan ishwar atop laibi ya de ko lai atop laibi ya de atop da khoirum ya de ko murti la pe ya de ko hai bisi moi na pasana khalna me adu ida mo moi yam chumna senga ko di shiva pao ko di compromise to ro hai moi na lepa me Joseph na migi lam na ha mo ni chatpa matam da ma na leibi ba magi mapu adu gi nupi na ma ba akhema la ne hachang ge themba soidana leaders amagi luchingba amagi nupi si pasana to yam phajarang ni yam qualified of me more than me. Other President Peter Joseph Kemla Pomatamda, Manakari Hybra. How can I sin against God? I need sure Gimanda, Mina Udra, in a command part of me, Masidi Yate Kohai, Mana Lake Kivane. Matokan Moy Madu Lepangamo. I don't know I begin. I don't preserve Thangal Pomatamda. Ishuri Wahi is in Mochamina Mene. Mama Papa Kangresu, a hunting, looting, missing Kangresu, Kungin leaders in the Kande Haibusu, Mogi Lake Amada, Mogi Shorty Wahi as you get Minarame. Nasi Kogi, Mapa Machine in the house in the sea, Northeast in the house in the sea, Manipuri in the house in the sea, Delhi, Mumbai, Bangalore, Migi London, Chatibumatanga, oh, Masi Mapao would re, church leaders you would re, I will expel the winning and military, witness later on, Imong the one other Laminary Basi, Sabuna, oh, the Mayam Toraga, Egypt Mayamasi, Manghalaga, Laminaki Mayam Lane, Kari the Magno, Ishori Wahi, see, Modi Punsis, Ishori Wahi Tominarati. Ishori out of Punsimo in it. At the Queen of Shingibu Punsis, Nahamo in the Queen, Karamachuna Sakani Harabadi. How can a young man keep his way pure? I could Punsi Nahamo in the Karamachuna Sakuna Bani Harabasi by living according to God's word. Ishori Wahi, I could not talk Nabayade, I could tap Nabayade. I could put this Ishori out of the Ishori Wahi out of the city. I name it Canada Bamoy, Masai Matan Haibunda, Adana Ninko Solomon, Magi Punsi, Ishori out of the Chadlamba, Ishori out of the Shingamba, Punsia Moy again, Mana Arroy Punsida, Arroy the Miku Blakumanda, Mana Ola the Mana, Kari Hybrid, Array vanities. I give Punsi a bit Hamilton Yore, Loika the Ray. Yes, I know Palm Java, Nunga Mayamas or the Pangame, Adabunga CD, Aremo or the Go. Kaligumba, Ishwana Matam Kraibu Piraga, I know Amuka Punsinunga, Karap Pangzava Tarbadi, Ishori the Makato, they go Hibasi, Magi Soina Wahai Morgani, vanity of vanities. I know Muka, Ecclesiastes chapter 30, Aroiba 13, verse 13 to 14, Jabukhanapagi. The end of the matter, all has been heard. Fear God and keep His commandments, for this is the whole duty of men. Hey, Punsiasi, ako ni himingay ka. Ishor buki basina ahan ba nagi commandments o logo. Ishor buki bagi punsi do logo. Mi amagi whole duty tawham tawbat habag adudi. Ishor buki basine ko. For God will bring every deed into judgment. Nana nakanda lay tawkiba. Arroy ko makamda na tawkiba habag loy na magtusu. Arroy ko matamdi judgment. Wayan bichar makamda pura ko. With every secret things, whether good or evil. Apawiyat patabayat. Soy na isogi wayan bichar di. Soy na lepani ko. Lakani madun mito na nang kumuda si karino ko. Fair God, na how or either Ishor Kina, Ishor Yawarga, Chatmino, go Hibasi, I could go 100 Ecclesiates book as I could from Miramane, Nushiraba Maruk Mapang sing, Mapao Thangal youth sing, Nasiki youth rising day as it up.
Ishona matau karam na koibu yun asi layan kibuno karam na chingbirak pano hai basi akoy na ningsing palan tau basi da akoy na kawai na gudi ishor na ngasi bhaw akoy na chingbiri bane akoy di punsi asi ishor na siyangbat piraga chingbiri bane atuna akoy di punsi asi ishor na hawjik sa muk chinghan se yes marut mapang atop pasingdo moy bat thamma mo moy di punsi chaling mustaga chachalo adabu nandi aidi ishor di wahai asi asiga chatmina se Ishor di wahai na chinghan se nungsiraba ima ipa se noigi imung ase ishor na chinghan se ishor di wahai dana ahan ba yukhugatda madu oisanu nungda waram lakpada ishor di wahai dana loisin minase nangna kari kumba family worship laitraga fasting laitraga ishor di wahai ase noigi sumba pamina te hai batarabdi noigi awakpa malay madu di punsi di aroibada ningam dabage vanity of vanities artha chen dabage punsi oigni ngasagi psalms ta hai bagumna blessed like a phabani sineko ising phajana phangba maphamda hobagumna adugmu upandi gi punsi do akhoi gi su oihan sei hai bise ngasigi youth rising day sida aina sumaina mayam da mukhana remind tawning bane ishur na khoibu changbi re ga wahi asigi mapane khoi punsi da ahongba bor phangba hai do oimina se amen